pau pisari CAB gi mayokta Manpack amadi People's Alliance Manipur na sathariba khongjangna mahausa gi pusida chaung akaiba pire amadi Chief Minister amadi Lengak Pairiba singna CAB amadi ain ningthina khangnanaba honaba matok tare haina Congress ki ojoina haikre Kurumsari ISDB ki pau miyang tabiri bapno mapu tanam noksari haji pau mapungoi pau sandong pizari CAB gi mayokta Manpack amadi People's Alliance Manipur na sathariba khongjangna mahausa gi punsida chaun akaiba pire ngasi ayuk pung manga dagi tang 12 gi numidang wairam pung manga fauba People's Alliance Manipur na sintha lepagi khongjang changchin gani haina lokthokiba amadi Manpack na ngasi amuba firal paiduna lambi da protest togani haina lokthokibadagi ngasi ayuktagi hongna imphagi tongan tongan mufamsingda miyamna lambida tholaktuna lambi thingbagi khongjang changchinba hongnakre sathariba khongjang asina mahiloisang sing thong hangnakidre government ki office sing mahausaga yengnabada chauna khenaba ukhi lambi da gari amadi mi chapgi chang yamna nemki oil pump bank na chingba thong hangnakide hanadagi hongna ima singna khongjang changchinbadagi Manipur gi achokba laloniti ki mafam ama oiriba khwairaman kaithal da pofam phamna kidre pauna kaithal thangal kaithal amadi BT ro na chingbam pham singda dukan sing thong hangna khide amaromda hojik Manipur gi maru oiba lambi kaya da CAB gi mayokta yaningda duna khongjang changsinari amaromda Kaithel phambi imaibel singna kaithel da ahing yarektuna khongjang changsilakpa adu ngarang police na thugai khraba matungda kaithel phambi singna kaithel manungda magi pofam singda ahing yarektuna khongjang changsinki police na pamdaba thogdok thoktana ba akan mamongda section thawang lokhatki ngasi nongalaba matungda kaithel phambi imaibel singna makhatana khongjang changsile khwairaman nupi kaithel sinpham amadi saktam kanbal lupki finance secretary K Pakpina ngarang police na kaithel phambi singda sathakiba thong adu condemn tawi kaithel phambi singidi citizenship amendment bill pass toba yaroi haiba phireb adu hojik fawba hongba leitri makha tana khongjang changsin khigani haina phongdorokli Sangsin jariba khongjang asida ngarang thokiba Manipur police na khoigida yamna ima ibenda yamna tamthiba mongda sanga da satkadabali satki mongda satkiba thong ase akhoi yamna penjade aduna ngarang chu akhoi makha jathana ahing adumak ne hojik chu akhoi makha jathana dharna jathagini hayeng phok se akhoi dum haidokibagi matung ina ngang thokiba wadi akhoi nupi ama oina kathen phambi mama singna loina zap manana amato oina pundana dharna phamni na hojik jathana rai hojik makha tana su police na jathariba thong ase jathabira kanu akhoi di bill asigi mayokta akhoi changjin ba yaba khongjang adum makha tana dum changjin jagini Chief Minister amadi Lengak Pairiba singna CAB amadi ain ningthina khangnanaba honaba mathok tare haina Congress ki okram joina ngasi Congress Bhavan mamangda wakat mifam chathabada paumi singda phongdokre mangna makata na haikibada leba ki akhang ahi kayana nainaraba tungda yade amadi fatte hairaba wabu Chief Minister na karisu khangdabagumna ngang basakba asi laibak thibani khwairman kaithal da imai ben singda police na chathakiba thongbu yaningdaba phongdokhi CAB gumba tamthiraba bill ase Manipur People Bill na ngakthokpa ngamloi India gi citizen on khrabadi makhoi gi fundamental right khudimak chap manana fanglagani haiki akoi ngasi lei home minister na haiba bill ase barot punam da chanagani hai adai da exemption clause evna Jammu and Kashmir da barot ki law chalu edumaina this act shall be extended in the entire territory of India except Manipur and Northeast Hakodam. Lang you put a lady Haitaba, Aduga, low Kangdaba, or I the the law, or I never high with ID immobile and the law, which is government, the lady woman teaching the law, or I have some right Kale. Aduna, I call citizen amendment bill, Raintigi Billni, Bodki Billni, Communal Billni. I river bill say, Masino passed or among Baroti. Quetamna Tungrane. Bill asigi matangda Congress na rajniti tawi haina Minister Shyam Kumar na haikibu wafam adu nokningba fawi Shyam Kumar gi level da kumtharak laga awai akum tawningde haina phongdorakhi mayam haina bam le khoi gi haming sadaba angawbuna ngangdaba Shyam Kumar na haidaba leibra I don't like to react against him I know him mangna English sentence am ngang bada century yeri ni
adu ai sang kumar gumgi thak ta waya kum tong dia da adu sarupudi let the people know it ain hairi sini is it the people of the Manipur to digest the bill or is it the government to digest the bill adu ne adu sang kumar na tori di ma khangja da ba yam innocent hoibam ne na ain loi India kaidanaba BJP gi Narendra Modi na luching malenga thuna thupchin duna BJP gi RSS ki One Nation One Religion mai pahandanaba honaba mathok tare haina Congress ki wangang loi RK Anan haikrai ngasi CAB gi matang da Kwakethel akham lekai da Nauria pakhang lakpa Block Congress Committee na sinduna pangthokpa wakan mifamda saruk yakhiba RK Anan na makata na haikibada CAB pass tokduna chananaba honaba haibasi India ki Constitution amadi fundamental right adu violate tawbani bill asigi mayukta mahiroi amadi imai ben singna iho hobagi mahutta MLA amadi luchingba singna hena thawa yongna haksinna lawba tangai fade Manipur gi chief minister and Biren Su mahaki hanigi thona adu fudoktuna Manipur kandanaba fam fawba thadoktuna honaba matam oire asigumba luraba tanja asida daita leiba minister Syam Kumar na fongdokliba wafamasi condemn tawi haiki Tuan practice customs ma'am, keno ma'am, sila hingbam ni kanjabo kambu dati ngasi capsi adi. Laiba koi Manipur ki BJP government say why they should stick to this. Ay maru biri enda karo wido BJP kola kaduk thamde no sine ena thamjane ngisi. Marin pa na mathauna pa na hanagi adumai adu kumba biri enda yo hening eba. Let him resign. Let the government be dissolved. Lakado ba government nam lakado do. Madu Manipur ma'am kasi mo government madu biri enda litaw ki biya ma yaw ki biya yaw do biya. Adai do the same politician matau tai sin in terms of things ra khoi MP su mangai re ID lai MP myam matau na phana masi sigi dam te resign to be matam ni yore have say going to fill to be masi khoi MLA myam congress wa na te BJP wa na te ate want te adu da government le lo re PR la khani adu to re na kaisu na to wa fa myam ki re ngasi government pai le bi ki kon le bi matam no nat ve ngami hai du MP masi ga me lok sabha da to gi ba da Rajya Sabha su torok tar ba ngasi north east ki future se I mag haibatai mase yam haining de right to self determination se so tal kane haibi thazab se lebus Mahiroi loop taruk MSU Desam MSF su KSA amadi MS ki lusing singna saruk yaduna lakhiba miyam gi khongchat amana ngasi nungtil fly overbridge makhada laiba samu mokongda citizenship amendment bill bu yaring da phodokuna amuba firal khedana bahona bada police ka sauna na thokre Bire khara mu yai, bire khara mu, amani to ga noi pa mi no kai no hang he. Bire kha do ja ja sa. Serauda sugunuda lairiba illegal immigrants me amse DCS video na bi phaki ra ha phaki ra be Belgi mayokta langthabal khopungi kabui ichilnaw singna amuba firal paiduna Manipur gi yenomi sing kansi haina aina yadaba mi changlakpa thingsi awang nongpok namdamda bill asi chanaba yaru haina iba plate card kya paiduna langthabal khopumdagi Manipur University gi get fawba khongchet amasat khre Ningom Leirak Yaifalamjing Loop Club Amadi Apunba Maira Paibinasu Lambi Thingduna Khongjang Jangsinki Young Friend Union Club Amadi Apunba Maira Paibi Kha Imphal Kaisam Lekainasu Billa Sibu Yaning Daba Fongdoktuna Lambi Thingduna Khongjang Jangsinki
kawa apunba maira paibinasu Imphal More lambigi kawa mapada achat awok thingduna khongjing chengsinki mayeng laikai sapam leirak apunba maira paibinasu lambi thingduna khongjing chengsinki CAB na karigumba ek wonduna channel clubadi masa matomta mai thaduna sijanaba mioi kaya sem saduna leire haina United Club Organization Bisnupur District ki President Thoksom Norena ngasi bill asigi mayokta diesel auto singi oiba rally ama chatpada phongdokre Bisnupur District ki manungda service toriba diesel auto chamanga romna amuba firal thetuna Moirang Chingai lampaktagi hauraga Nambol Korifaba Chingmang traffic point fauba yaururaga Posangbam lampak lamthungphamda oiki mafam aduda mifam amasu pangthoki Thoksom Norena makha tana phongdokhibada maraiba ke damak thawai thananaba mioi kaya sem saduna leire habisi ngasigi lengang asina khangjingadabani haiki adu ngasi asi koi haunorubu tawdana Bishnupur district cheliba diesel lotogi marupsingna Ekoisu high citizen amendment bill supam pamde amadi withdraw tawgadabani aduga makha tarakpada ekoi asida natana rally da natana ekoi isai tanta mai tharaga sini haba kambu chu tholok le hoji amadi citizen chin chanaba yaro haba se auto diesel auto association ma gi chu akan ba pressure ma pirak tana ekoi sidri fobo chara heni haba kambu chu tholok le adu ba ekoi laiba ko be sunin ekoi thingmangamde laiba ki chana ga dorbe bill si chanaba yaro hena patung tarakpada chu ju laiba ki thawai ka ya de ekoi thawai thana ba ekoi mi ka ready tare repse haijening mi dagi thong Hairo Kaithal dasu London adungi miyamna CAB ki mayokta yaningdaba phongdoktuna lambida phamjinduna khongjang chengchinba hokre CAB ki mayokta yaningdaba phongdoktuna khurai thangjam laikai amadi chingangbam leirak apunba nupi lupna sinduna chingangbam leirak machinda wakan mifam chathakre Manipur da bill asi chanaba yaroi bill asi ki mayokta lepkani haiba kholau kaya lauki Chingtham laikai nupi chokhat lupnasu bill asi ki mayokta leptuna khongjang chengchinki Kaiku Women's Society nasu Kaiku the bill asigi mayokta wakat mifam sathaki bill asi withdraw tawgadabani haina demand tawki kongba kaithelgi ima ibel sinasu kongba kaithel da bill asigi mayokta wakat mifam sathaki yorobung ima thambal lairambi apunba mairap lupnasu bill ge mayokta khongjing chingchinduna achat awok sing thingki sagolbam thingom lekai community hall su YWC amadi mairap aibi lupna bill bu yaningdaba phongdoktuna wakat mifam sathaki Lamlai chalo apunba maira paibinasu bilgi mayokta yaningda phongdoktuna wakat mifam sathakre iril bungdasu tongan ba community singna punna bilgi mayokta yaningda phongdoktuna wakat mifam sathaki bill ase Manipur chanaba yaroi bilgi mayokta lepkani hairi CAB gi mayokta Chingamakha Model Club mamangdasu Model Club na sinduna Chingamakha da leiriba apunba nupi lup singa loinana lambi tangkhai thingduna wakat khongje chathakre bill pass toba yaroi haina wakat mifam aduda saruk yakhibi nupi amana phongdorokhi laiba citizenship amendment bill gi matang sida koi ngodi sida sigi bill ni pass toba yaroi han khungeng sida Chingamakha apunba nupi lambi Model Club no kumba jaga da koina tatana sinen pode tumna sing mangani tanmani meni akoi si bill pass het masi main tari phawba khungeng je ko hamet khungi gani koi kunai se laiba koi lup thina tolpat gangda lop khogangda akoi gi singang khai Model Club amadi mana paibe kumlupna so yagani haiba koi CB bill je sungtong to bi ala hebse si khungeng da koi lepna mai wo si hini bill asigi mayokta yaningda phongdoktuna Sagolban Tera Lukram Lerk mapada Lamdamdugi Club amadi Maira Baibi Singh Thoraktuna National Highway da lambi thinduna khongjang chsinki Konung mamangdasu Kaithel phambi ima ibel singna CAB mayokta wakan mham sathakre Kaithel adugi secretary Nambam Bebiratnana mamangda pankiba Congress government amadi hojik paliba BJP na luchingba lengang asina miyamda minambadagi hojik miyamna awaba mayokna bani haki
ꯁꯥꯡꯀꯨꯃꯥꯔꯒꯤ ꯃꯊꯛꯇꯅ ꯍꯦꯟꯅ ꯃꯥꯅ ꯑꯂꯨꯕꯔꯥ ꯍꯥꯏꯊꯔꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯕꯗ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯗꯥꯏꯇ ꯃꯥꯅ ꯄꯨꯕ ꯉꯝꯃꯗꯅ ꯃꯥꯅ ꯃꯆꯤꯟ ꯏꯊꯥ ꯊꯥꯗꯅ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯈꯔ ꯄꯤꯔꯒ ꯃꯣꯏꯅ ꯃꯆꯨꯝ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯃꯑꯣꯡꯗꯨ ꯇꯧꯔꯒ ꯁꯨꯝ ꯆꯠꯄꯗ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯥꯡꯗꯅ ꯄ꯭ꯔꯖꯥꯒꯤ ꯈꯔꯁꯨ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯌꯥꯔꯒ ꯃꯣꯏ ꯊꯥꯒꯠꯈ꯭ꯔꯒ ꯁꯔꯀꯥꯔ ꯄꯥꯏꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯧꯅ ꯊꯤꯜꯂꯤꯕꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯈꯟꯗ꯭ꯔꯒꯗꯤ ꯃꯣꯏ ꯄꯥꯟꯕ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤ ꯑꯩꯈꯣꯏ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯖꯔꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯖꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯃꯈꯜ ꯀꯌꯥ ꯆꯪꯁꯤꯟꯖꯔꯒꯅꯤ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯌꯥꯎꯅ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯌꯥꯝꯅ CABꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅꯥꯝꯗ ꯂꯩꯕ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯣꯏꯅꯥꯝ ꯀꯩꯊꯦꯜ ꯐꯥꯎꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯜ ꯕꯤꯖꯣꯏꯅ ꯕꯤꯜ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯕꯤꯜ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯑꯦꯔꯤꯌꯥꯗ ꯀꯦꯞꯁꯤꯅ ꯁꯣꯛꯍꯟꯒꯗꯧꯕ ꯁꯤꯇꯤꯖꯦꯟ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜꯁꯤꯅ ꯁꯣꯛꯍꯟꯒꯗꯧꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯉꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯍꯟ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯎꯠꯆꯅꯤꯡꯗꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯐꯥꯎꯗ ꯉꯁꯥꯏꯒꯤ ꯀꯦꯞꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯇꯥꯛꯆꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯍꯟꯕꯁꯤ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯃꯔꯣꯝꯗ ꯋꯥꯡꯉꯨꯗ ꯂꯩꯕ ꯒ꯭ꯔꯤꯟ ꯒ꯭ꯔꯥꯎꯟ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ CABꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯕꯤꯜ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ CAB 2016 ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯁꯤ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ CSOꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯔꯤꯟ ꯒ꯭ꯔꯥꯎꯟꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯀꯤꯗꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯕꯤꯌꯨ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ CABꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯀꯨꯝꯕꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅꯁꯨ CABꯒꯤ ꯃꯇꯥꯡꯗ ꯀꯨꯝꯕꯤ ꯀꯩꯊꯦꯜꯗ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯤꯡꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯀꯨꯝꯕꯤ ꯀꯩꯊꯦꯜ ꯊꯣꯡ ꯍꯥꯡꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯆꯠꯊꯔꯛꯂꯤ ꯉꯁꯤꯁꯨ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝ ꯃꯄꯥꯗ ꯂꯝꯕꯤ ꯊꯤꯡꯂꯝꯕ ꯅꯨꯄꯤꯁꯤꯡꯅ ISTV ꯅ꯭ꯌꯨꯁꯀꯤ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯔꯤ The Great Wedding Sale by Mobile Furniture. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. लागिबा फेब्रुअरी की तांग निपाल की राय नुमी नेशनल डिवॉर्मिंग डे नुमिता सही अमदगी तरा मापल फावबद लैबा ngang खुदिमा तिल लैचन बहिदा डिवॉर्मिंग टेबलेट लेमना पिजगनी स्कूल द मिंग चंदबा मदी स्कूल का दब अंगांग सिंगी अंगनवाड़ी सेंटर सिंगदा हिदाक पिजबदा याउबी गदबनी फेब्रुअरी की तांग निपाल द हिदाक पिजबदा चिथाउबा ngang सिंगी दमकता लागिबा फेब्रुअरी की तांग तरा मरी द हिदाक पिजगनी बिल लैतबा मसामउ फबा अंगांग सिंगना थनबा भारत अमा ओहेलसी होंडा कार की ममल फेब्रुअरी की तांग अमदगी हेंगले अदुबु संगाई होंडा द फेब्रुअरी की तांग तरा फावद बुकिंग तोबिखिबा कस्टमर सिंगदा अरीबा ममल द कार सिंग योन जगनी कस्टमर सिंग दमकता लुपा लिसिंग तरा मापनदगी लुपा लाख अमल लिसिंग कुनमगा फावबगी डिस्काउंट सु पिजरी होंडा कार सिंग असि जापान की मल्टीनेशनल कंपनी न साबनी अनोब टेक्नोलॉजी अमदी सेफ्टी फीचर क्या याउरी
अथुब मतमदा गाड़ी एयरपोर्ट रोड लेबा संगाई होंदा दा लाकपियो अमसुंग खुदोंग चाबसिंग si lawbiyo. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahan ba 24/7 lamjing ba capna miyam gi sebada leizari. Manipur ki district sing amadi mapal lam sing da chanana bagi book tobiyu luhong bagi akhanaba discount su pizari. Contact tobira 1800-102-7959 amadi 8794613154. Notice the ahan bo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makha da Financial Institute amo in sakhangraba Pradhan Mantri Awas Yojana Housing for all mission ki makha subsidized loan pi bada mangzil thariba Panchwebi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na bading sing jare Panchwebi Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Break itong mayam putara sari, hasik makatawa pausing pizari. Tongan ba club kaya na punsin duna siyamba United Club Development Association Pasoy Kendragi Publicity Secretary amadi Drafting Committee ki member oibata natana ISTV network ki service provider su oiriba Wangkhem Danisor zatkiba tang mapada laikidre. Magna laikidabada United Club Development Association ki chairperson Hizam Ibo Chobana luchingduna awaba fungdokre. Bharat BJP mapangal kangkhan hanbada achoba thodang loromba party ki luchingba Pandit Din Dayal Upadhyay amadi Manipur gi oina party asigi achoba thodang loromba Samurai Lapam Modhumanguna laikidabagi ningsing thoram ngasi BJP Khangabok Mandal na sinduna Khangabok Mandal gi office ta pangthokre. Thoram aduda hanagi BJP gi Vice President oinamba TH Jadumani amadi party ki karmi kayana saruk yakhi. TH Jadumani na luchingba ani asina party ki damakta loromba thodangbu nahongna na ningsingkhi. 1995 da ngasi tarik sung pudale gi dabu adu hariba leader ani sigi damakta koina akoi gi da leisu katuna koi gi sumba akoi le dabu gi ngai to do phong do ko gi adu masi gi party ki karmi kuting koina jamna thagat chau chari Hasulo sila pada maru iba po amkan na pizari. CAB gi mayokta Manpack amadi People's Alliance Manipur na sathari ba khongjang na mahoksa gi punsida chauna akai ba pire. Amadi Chief Minister amadi laingak pairiba singna CAB amadi ain ningthina khangnana ba hona ba mathok tare haina Congress ki ojoin haikre. ISTV bisa Manipuri pau matang sida losinjari ying tabi sungbo mukana